Lamdam asida Tangdu Leitaba Hanjilhannaba, Union Home Minister Amit Shah Loukhatlakliba Khongthang Singh Asi Taramna haina, Arambai Tenggol General Headquarter ki Public Relations Officer, Mangang Khwairakpam thadorakpa cherol amana phongdorakli. Cherol asina hai, Lamdam asigi luraba tanfam asida, Union Home Minister Amit Shah luchingduna, Lamdam asigi miyamgi yaifanaba paikhalakliba thabak Singh Asi thaganingai ni. Masigi mathakta haukiba matam khara asida, Governor Ajay Kumar Bhalana Loukhatlakliba Khongthang Singh Asi thagatli. Handakta Arambai Tenggol ga unakiba adudasu, Governor Ajay Kumar Bhalana pirakiba thazaba Singh adusu thagatli amadi, maduna miyamda anauba inot ama haple. Union Home Minister Amit Shah National Highways Singda, Free Movement yahalagani haina lauthokiba adu singthaningai oiba Khongthang amani, amadi Indo Myanmar border da sambal khabagi thabak akan mongda paikhatli ba asisu, afaba Khongthang ni. Manipuri Tangdu Leitaba Hanjilhannaba Loukhatlakliba Khongthang khudingmakta Arambai Tenggol na matam pumimakta sogatkani hainasu cherol sinamakatana phongdorakli.